Hi ma'am, good evening. Pari paruga shanuga kadene ang koloka ka mata na le me ba. Ado aina chingbi sana jaya sa di chingnari ni ang. Nang phom ga ai chingura. Ai jong ni. Hoi ma. Ba paru na shonu da chingu hai ni ma ko kyang bro. Chingbi cái phong gì phong ấy chingbi nào nâng phong bờ lúc nào con này đã con nâng cái chingbi này mà phong ấy ching cái phong này ở chỗ nó mua tàu mà mai xuân để lấy thôi mà lấy thôi để từ mà mai lấy thôi phong ching mai chả nung ai thì mà thật đấy cái gì chính ông người ta cái này mà hay yêu à bà bây giờ đang bao gì cái đang kia mà là bao gì bà bây giờ máy bao chơi bao ở đấy ngã đang phong baru phong cái phong má chừng cái nang chừng cái má chừng cái đang phải dám phong một chứ vậy là tụi nó ngay đi exercise baru đi giảng mà nên ạ nào có गाड़ी उल्टा हो गया हाँ गाड़ी उल्टा हो गया ôn thân đi bơi đuổi má pai rồi cả thế chừng ngồi thế chừng chừng rồi mai tiền dùng pai được bao nhiêu babu pai rồi mà Diệu, cho cái chuyện ngồi kìa mà, để đâu qua cái để ra xem một cái project mà xem mình cần là cái đi nè ba. Solar energy cái project không cần là xem này rồi nè, mà này bây giờ mình đây mới tàu ra halak tới ngay mà, phong này để nung ngay mà hao khăn cái này vào luôn. À. Ui. Phong xả vào chứ đây. Ra đây, hay muốn đâu rồi? Quay. Đây. Đây. Tôi mua cái này này baru. Phi lộc sân kìa. Căng đấy căng đấy đi ngay xí nông cứ phải ăn chu bên nông xa chứ cái mua hay những phẫu thuật tới đi rồi đấy mà. Sẽ tới lâu thôi, cái sẽ đâu đi. Đâu thôi. Haotare sanda tare duga sina ma'am na pagpin aina amomong nung sa sarakpaduda mathakta thamba kibagi makhada dum thamba manungje pusalagane ani napakpi sidi sare hekta sibaduda mamangda yam fajaramadu sum sigare aduna ina manungda muk tharaba parai ganna tv bu thai yong jangan panga remote ki malinga jawrum dre ne paru sina cha sofa ji kai thadai no yong Akoi mathakta kolokak sanai ringe de enembok phone torokpa khanghaudre adaga enembok hayeng se mi lak tu eneba ko ado enembok na nga pirake ne video calling kanna tawi nga sai lang lokalakte ka phi losen chalu bada mathakta ngaw ni enembok phone ga uhodre ado ina changa ga tawi enembok ta nga piraka nu ka ya de enembok na sare ngoi li saw lesan na tawi jong Ôi mà anh này biết cái nó hay cái ai ta giống su lấy tiền
ꯁꯨꯛ ꯅꯨꯡꯁꯤꯅ ꯏꯅꯦꯝꯕꯣꯛꯅ ꯂꯧꯔꯗꯕꯨ ꯉꯥꯁꯦ ꯍꯌꯦꯡꯗꯤ ꯌꯧꯔꯛꯑꯅꯤ ꯆꯥꯔꯅꯤ ꯑꯩꯅ ꯑꯗꯨꯝ ꯀꯣ ꯏꯅꯦꯝꯕꯣꯛꯁꯨ ꯑꯥꯗ ꯈꯣꯔꯣꯁ ꯀꯟꯕꯅꯤ나 ꯍꯥꯏꯗꯤ ꯄꯣꯌꯦꯡ ꯋꯦꯡ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯅ ꯄꯩꯁꯥ ꯂꯣꯏꯁꯤꯟꯒꯅꯦꯅ ꯄꯥꯝꯃꯨꯕꯀꯣ ꯑꯩꯅ ꯌꯥꯝꯅ ꯄꯤꯔꯛꯀꯅꯨ ꯏꯅꯦꯝꯕꯣꯛꯁꯦ ꯚꯤꯗꯤꯑꯣꯕꯨꯗꯤ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯩꯅ ꯌꯥꯝ ꯄꯤꯔꯛꯀꯅꯨ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯩꯅ ꯄꯤꯖꯅꯤꯡꯅ ꯑꯩꯅ ꯇꯧꯅꯤꯡꯅ ꯇꯧꯔꯒ ꯃꯤꯅꯒ ꯆꯥꯅꯤꯡꯗꯦ ꯇꯧꯅꯤꯡꯗꯦ ꯂꯩꯊꯣꯛ ꯂꯩꯕꯗꯣ ꯏꯆꯧ ꯆꯧꯊꯣꯛꯄ ꯃꯥꯟꯕꯅꯦꯕꯀꯣ ꯏꯅꯦꯝꯕꯣꯛꯅ ꯁꯨꯛ ꯅꯨꯡꯁꯤꯅ ꯄꯤꯖꯅꯤꯡꯅ ꯇꯧꯔꯒꯕꯨ ꯑꯩꯅ ꯆꯥꯔꯅꯤ ꯍꯌꯦꯡꯗꯤ ꯏꯅꯦꯝꯕꯣꯛꯀ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤꯅꯤ ꯏꯅꯦꯝꯕꯣꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯀꯣ ꯑꯩꯒꯤ ꯄꯤꯔꯛꯅꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯅꯨ ꯃꯥꯒꯤ ꯁꯟꯗꯥ ꯇꯥꯔꯕꯅꯤꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯈ꯭ꯔꯦ ꯁꯟꯗꯥꯁꯤꯗꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯙꯨꯞ ꯊꯥꯍꯟꯕ ꯑꯗꯣ ꯉꯁꯥꯏ ꯃꯊꯛꯇ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯔꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯙꯨꯞ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯙꯨꯞꯇ ꯉꯁꯤꯗꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯒꯤ ꯁꯣꯅꯨꯁꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯕ ꯑꯗꯨꯒ ꯄꯔꯨꯒꯤꯗꯤ ꯂꯩꯇꯦꯕꯀꯣ ꯄꯔꯨ ꯂꯧꯔꯨ ꯍꯜꯂꯛꯄꯗ ꯑꯩꯅ ꯁꯪꯒꯣꯝꯁꯦ ꯄꯣꯔꯛꯄꯅꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯕ ꯍꯜꯂꯛꯄꯗꯅꯦ ꯑꯗꯣ ꯁꯣꯅꯨꯒꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯈꯔ ꯉꯟꯅ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯁꯣꯅꯨꯒ ꯑꯩꯒꯗꯤ ꯄꯔꯨꯕꯨꯗꯤ ꯄꯨꯡ 3ꯗ ꯁꯨꯇꯤ ꯊꯥꯕꯀꯣ ꯁꯦꯇꯔꯗꯦꯁꯤꯅ ꯄꯨꯡ 8ꯗꯒꯤ ꯄꯨꯡ 3 ꯐꯥꯎ ꯑꯣꯏꯕ ꯑꯇꯩ ꯗꯤꯟꯗꯅ ꯄꯨꯡ 10ꯗꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯑꯣꯏꯕꯅꯦ ꯁꯪꯒꯣꯝ ꯄꯥꯊꯔꯦꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯣꯅꯨꯁꯨ ꯂꯩꯔꯕꯅꯤꯅ ꯈꯔ ꯉꯟꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤꯗꯤ ꯗꯦꯂꯤ ꯄꯨꯡ 3ꯗ ꯆꯥꯛꯆꯥꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯆꯥꯈꯤꯕꯅꯤꯅ ꯆꯥꯛꯁꯦ ꯁꯣꯅꯨꯁꯨ ꯂꯥꯝꯃꯕꯖꯥꯠꯅꯤ ꯑꯗꯣ ꯕ꯭ꯔꯦꯗꯁꯦ ꯉꯔꯥꯡ ꯂꯧꯔꯛꯈꯤꯕꯅꯤꯅ ꯕ꯭ꯔꯦꯗꯀ ꯁꯪꯒꯣꯝꯒ ꯃꯣꯏ ꯑꯅꯤꯁꯦ ꯄꯤꯊꯛꯑꯒꯦ ꯑꯩꯅ ꯆꯥꯒ ꯁꯪꯒꯣꯝꯒ ꯑꯩꯅ ꯆꯥꯒ ꯕ꯭ꯔꯦꯗꯀ ꯁꯪꯒꯣꯝ ꯄꯥꯊꯔꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯄꯣꯠ ꯑꯃ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯄꯥꯊꯗꯣꯔꯦ ꯑꯩ ꯁꯪꯒꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯨꯂꯥꯁꯦ ꯈꯤꯇꯪ ꯃꯣꯠꯄꯗꯀꯣ ꯇꯩꯊꯣꯛꯄꯨ ꯍꯥꯟꯕ ꯑꯗꯨꯅ ꯈꯨꯠꯁꯦ ꯀꯨꯀꯔꯒ ꯀꯔꯤꯗ ꯆꯨꯁꯟꯗꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯣꯛꯀꯜꯂꯦꯕ ꯀꯣꯔꯪꯗ ꯊꯥꯡꯊꯈ꯭ꯔꯒ ꯏꯪꯅ ꯇꯩꯊꯣꯛꯄ ꯌꯥꯕꯗꯣ ꯅꯪꯗꯕꯤ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯆꯨꯡꯕ ꯆꯣꯡꯉ ꯈꯣꯠꯂꯒꯁꯦ ꯇꯩꯊꯣꯛꯅꯤꯡꯕꯗꯣ ꯑꯗꯨꯅ ꯈꯨꯠꯁꯦ ꯄꯣꯛꯀꯜꯂꯦ ꯌꯥꯝꯅ ꯄꯥꯊꯈ꯭ꯔꯦ ꯁꯣꯝꯗ ꯕ꯭ꯔꯦꯗ ꯍꯣꯠꯅꯔꯤꯉꯩꯗ ꯁꯪꯒꯣꯝꯒ ꯑꯗꯣ ꯈꯔ ꯄꯥꯊꯈ꯭ꯔꯁꯨ ꯑꯩꯒꯤ ꯆꯥ ꯈꯔ ꯂꯣꯜꯂꯦ ꯃꯣꯏ ꯑꯅꯤꯒꯤ ꯁꯪꯒꯣꯝ ꯁꯣꯅꯨ ꯊꯛꯑꯣꯏ ꯍꯥꯏꯈꯔꯦ ꯁꯪꯒꯣꯝ ꯊꯛꯅꯤꯡꯗꯦ ꯑꯩꯁꯤꯅꯦ ꯃꯥ ꯁꯣꯅꯨꯅ ꯁꯪꯒꯣꯝ ꯁꯨꯡꯊꯛ ꯊꯛꯅꯤꯡꯗꯕ ꯄꯔꯨꯅ ꯊꯛꯅꯤꯡꯕ ꯋꯥꯔꯝꯃꯅꯤ ꯁꯟꯗꯥꯒꯤ ꯊꯛꯄ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯅꯔꯦ ꯄꯔꯨꯒꯤ ꯇꯦꯁ ꯂꯩ ꯄꯔꯨꯒꯤ ꯇꯦꯁꯁꯦ ꯍꯞꯇꯥꯒꯤ ꯑꯗꯨꯝ ꯂꯩ ꯁꯕꯖꯦꯛ ꯑꯅꯤ ꯑꯍꯨꯝ ꯇꯧꯅ ꯁꯣꯅꯨꯁꯨ ꯄꯥꯔꯤ ꯃꯥꯁꯨ ꯖꯨꯟꯒꯤ ꯗꯦꯠ 8ꯗꯒꯤ PT1ꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯦ ꯆꯥꯛ ꯊꯣꯡꯉꯦ ꯃꯣꯏ ꯑꯅꯤ ꯁꯣꯝꯗ ꯆꯥꯛ ꯆꯥꯔꯤ ꯑꯩꯅ ꯆꯅꯝ ꯈꯔ ꯑꯩ ꯆꯥꯛ ꯇꯣꯛꯂꯛꯑꯒꯀꯣ ꯃꯣꯏ ꯂꯨꯈꯥꯛ ꯂꯣꯏꯁꯤꯟꯕ ꯉꯥꯏꯅ ꯆꯅꯝꯁꯦ ꯑꯩꯅ ꯈꯣꯛꯇꯣꯛꯄꯅꯦ ꯍꯌꯦꯡꯗꯤ ꯃꯤ ꯂꯥꯛꯀꯗꯣꯏꯗꯣ ꯑꯩꯅ ꯌꯦꯟ ꯊꯣꯡꯒꯦꯅ ꯇꯧꯕꯀꯣ ꯑꯗꯣ ꯆꯅꯝꯁꯦ ꯈꯣꯛ ꯊꯝꯃꯝꯃꯗꯤ ꯈꯔ ꯀꯣꯝꯃꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯗꯨꯝ ꯁꯟꯗꯦꯅꯤꯅ ꯐꯤ ꯁꯨꯕꯒ ꯈꯣꯠꯄꯒ ꯂꯣꯏꯁꯟꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯑꯅꯤꯁꯦ ꯆꯥꯛ ꯆꯥꯔꯦ ꯇꯞꯅ ꯂꯩꯈ꯭ꯔꯦ ꯑꯩꯇꯁꯨ ꯇꯣꯛꯇꯅ ꯆꯅꯝ ꯈꯣꯛꯄ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯇꯞ ꯋꯥꯔꯤ ꯁꯥꯏꯔꯒ ꯃꯣꯏ ꯑꯅꯤ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯀꯩ ꯍꯦꯜꯂꯤ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯇꯨꯃꯤꯟꯅꯒ ꯇꯥꯔꯕ ꯑꯗꯣ ꯆꯅꯝꯁꯨ ꯈꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯆꯅꯝ ꯈꯣꯛ ꯂꯣꯏꯔꯕꯅꯤꯅ ꯕꯖꯥꯔ ꯆꯠꯂꯨꯔꯒ ꯌꯦꯟ ꯈꯔ ꯂꯧꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯣꯡꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯣꯊꯥꯔꯅꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗꯁꯨ ꯅꯣꯡ ꯈꯔ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯨꯈꯤꯕꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯕꯨꯗꯤ ꯐꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯨꯔꯝꯃꯦꯕꯀꯣ 4:30 ꯑꯗꯨꯅ ꯃꯈꯥꯁꯦ ꯆꯣꯠꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯪꯂꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯠꯁꯦ ꯍꯥꯏꯗꯤ ꯋꯦꯗꯔꯁꯦꯅꯦ ꯑꯗꯨꯒ ꯙꯨꯞ ꯊꯥꯗꯣꯛꯅꯕ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯁꯣꯅꯨ ꯇ꯭ꯌꯨꯁꯟ ꯂꯩ ꯉꯁꯤꯁꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇ꯭ꯌꯨꯁꯟ ꯉꯁꯤꯁꯦ ꯇꯧꯗꯣꯏꯕ ꯄꯨꯡ 2 ꯙꯨꯞ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯦꯡꯕꯥꯛ ꯑꯣꯏꯅ ꯉꯧꯔꯒꯦ ꯁꯣꯅꯨꯅ ꯆꯦꯡꯕꯥꯛ ꯉꯧꯕꯁꯦ ꯄꯥꯝꯕ ꯑꯗꯨꯒ ꯆꯦꯡꯕꯥꯛ ꯉꯧꯗꯣꯔꯦ ꯍꯥꯏꯗꯤ ꯃꯥ ꯍꯔꯥꯎꯈ꯭ꯔꯅꯤ ꯑꯗꯨꯒ ꯄꯔꯨꯅ ꯆꯥꯕꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯩ ꯈꯨꯠꯁꯦ ꯂꯥꯏꯗ ꯁꯤꯟꯗꯨꯔ ꯀꯩꯀꯩ ꯅꯝꯃꯨꯕꯒꯤꯅꯤ ꯄꯔꯨꯅ ꯆꯥꯕꯨꯗꯤ ꯆꯥꯕꯀꯣ ꯑꯗꯨꯒ ꯃꯊꯋꯥꯏ ꯇꯥꯅ ꯆꯥꯖꯗꯕꯗꯣ ꯆꯦꯡꯕꯥꯛꯁꯦ ꯁꯣꯅꯨꯅ ꯑꯃꯨꯛ ꯄꯥꯝꯕ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯇꯥꯁꯨ ꯂꯩꯇ꯭ꯔꯦ ꯇꯟ ꯍꯧꯒꯗꯕꯁꯨ ꯊꯥ ꯂꯣꯏꯔꯝꯗꯥꯏꯒꯤ ꯑꯇꯥꯒ ꯄꯨꯡꯈꯣꯏ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯆꯦꯡꯕꯥꯛ ꯉꯧꯔꯦ ꯁꯣꯅꯨꯅ ꯍꯔꯥꯎꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅꯒ ꯆꯦꯡꯕꯥꯛ ꯉꯧꯕꯁꯦ ꯃꯥꯅ ꯄꯥꯝꯕꯁꯤꯅꯦꯕ ꯑꯗꯣ ꯃꯥꯒꯤꯁꯨ ꯂꯩꯔꯦ ꯆꯦꯡꯕꯥꯛ ꯑꯗꯨꯒ ꯄꯔꯨ ꯏꯔꯨꯊꯣꯛꯏ ꯄꯔꯨꯒꯁꯦ ꯑꯩꯅ ꯏꯔꯨꯊꯣꯛꯄꯤꯕꯒ ꯃꯊꯧ ꯇꯥꯗꯦ ꯃꯥꯁꯦ ꯁꯤꯠ ꯅꯥꯟꯅ ꯏꯔꯨꯒ ꯊꯣꯛꯂꯛꯑꯃꯤꯅꯀꯣ
ꯁꯣꯅꯣ ꯆꯥꯈ꯭ꯔꯦ ꯁꯤ ꯂꯣꯏꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯤ ꯄꯔꯨ ꯏꯔꯨꯊꯣꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥ ꯂꯣꯏꯔꯒ ꯁꯣꯅꯣ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯄꯨꯟꯅ ꯇꯧꯔꯛꯇꯣꯏꯅꯤ ꯅꯍꯥꯟ ꯇꯧꯗꯕꯒ ꯑꯗꯨꯒ ꯍꯌꯦꯡ ꯃꯟꯗꯦꯁꯨ ꯂꯥꯛꯑꯅꯨ ꯍꯥꯏꯔꯛꯄ ꯑꯗꯣ ꯄꯨꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ 2 ꯘꯟꯇꯥ ꯇꯧꯔꯛꯇꯣꯏꯅꯤ 2 hours ꯑꯗꯨꯒ ꯁꯣꯅꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯒ ꯄꯔꯨꯒ ꯑꯃꯨꯛ ꯕꯖꯥꯔ ꯆꯠꯂꯅꯤ ꯉꯁꯤꯗꯤ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤꯅ ꯕꯖꯥꯔ ꯇꯧꯔꯅꯤ ꯌꯥꯝꯅ ꯇꯧꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯉꯁꯤ ꯅꯣꯡ ꯆꯨꯈꯤꯕꯅꯤꯅꯀꯣ ꯕꯖꯥꯔꯁꯤ ꯌꯥꯝ ꯄꯨꯊꯣꯛꯇ꯭ꯔꯤꯌꯦ ꯀꯥꯏꯗ꯭ꯔꯤ ꯈꯔ ꯉꯟꯅꯁꯨ ꯇꯧꯔꯤꯔꯣ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯈꯔ ꯊꯦꯡꯅ ꯕꯖꯥꯔ ꯆꯠꯄꯅꯦ ꯉꯁꯤꯁꯦ ꯑꯩꯅ ꯃꯤ ꯂꯥꯛꯇꯣꯏꯅꯤ나 ꯌꯦꯟꯁꯦ ꯂꯧꯔꯒ ꯊꯣꯡꯉ ꯊꯝꯒꯦꯅ ꯇꯧꯕ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯑꯒ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡꯕꯗꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯗꯤ ꯃꯤ ꯂꯥꯛꯇ꯭ꯔꯣꯕ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂ ꯊꯝꯅꯤꯡꯕꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯌꯥꯝ ꯂꯩ ꯅꯣꯡ ꯆꯨꯕꯗꯣ ꯄꯤꯠꯄ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯄꯣꯠ ꯂꯧꯊꯔꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯩ ꯀꯩꯗꯒꯤ ꯑꯗꯨꯒ ꯄꯔꯨꯒ ꯑꯩꯒ ꯈꯔ ꯄꯣꯠ ꯂꯧꯔꯒ ꯄꯔꯨꯅ ꯑꯥꯂꯨꯒ ꯐꯗꯤꯒꯣꯝꯒꯅꯤ ꯄꯥꯏꯕꯤꯔꯤꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯃꯨꯛ ꯆꯠꯂꯦ ꯈꯪꯗꯦꯅꯦ ꯑꯃꯨꯛ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯤꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯦ ꯕꯖꯥꯔ ꯇꯧꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯉꯥꯏꯁꯦ ꯑꯗꯣ ꯑꯥꯂꯨꯕꯨꯗꯤ ꯂꯧꯔꯦ ꯄꯣꯠ ꯈꯔ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯄꯔꯨ ꯒꯦꯠ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯁꯤꯅꯦ ꯑꯩꯒꯤ ꯕꯖꯥꯔꯁꯦ ꯁꯤ ꯑꯥꯂꯨ ꯀꯩꯀꯩ ꯇꯣꯃꯦꯇꯣ ꯀꯩꯀꯩꯗꯤ ꯂꯣꯏ ꯂꯩꯕꯅꯦ ꯑꯗꯨꯅ ꯂꯩꯔꯛꯇ꯭ꯔꯦ ꯍꯣꯔꯦꯟ ꯁꯟꯗꯥ ꯑꯃꯨꯛ ꯈꯔ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯍꯥꯏꯅꯤ ꯑꯗꯨꯒ ꯆꯤꯛꯀꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯀꯤꯟ ꯌꯥꯎꯕ ꯆꯤꯛꯀꯟ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯣꯡꯉꯦ ꯆꯤꯛꯀꯟ ꯑꯗꯣ ꯏꯅꯥꯎ ꯑꯃꯅ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯒꯤ ꯃꯇꯝꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯦꯟ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯂꯥꯛꯑꯦ ꯌꯦꯟ ꯊꯣꯡꯉꯦ ꯇꯧꯅ ꯂꯩꯕꯁꯤꯅꯅꯦ ꯑꯗꯨꯝ ꯆꯥꯅꯤꯡꯗꯕ ꯂꯩꯊꯣꯛꯄ ꯑꯃ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯆꯥꯕ ꯃꯇꯥꯡꯁꯦ ꯑꯝꯇ ꯅꯣꯡꯄꯥꯜꯂꯛ ꯆꯥꯅ ꯍꯥꯎꯒꯗꯕꯗꯣ ꯑꯣꯏꯗꯕ ꯃꯁꯥꯂꯥ ꯇꯣꯠꯁꯜꯂ ꯊꯝꯕꯅꯦꯅ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯅꯤ ꯃꯩ ꯇꯞꯍꯜꯂꯒ ꯌꯥꯏꯔ ꯉꯧꯔꯒꯦ ꯌꯦꯟꯁꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯂꯣꯟꯊꯣꯛꯅꯕ ꯇꯧꯒꯦ ꯑꯗꯣ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ 50ꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯐꯗꯤꯒꯣꯝ ꯇꯥꯡꯉꯦ ꯑꯗꯨꯏꯁꯨ ꯉꯁꯤ ꯂꯨꯄꯥ 50ꯒꯤꯁꯤꯗꯤ ꯑꯗꯨꯝ ꯌꯥꯏꯗ ꯐꯗꯤꯒꯣꯝ ꯑꯩ ꯀꯦꯃꯦꯔꯥꯗ ꯂꯤꯛꯄ ꯃꯥꯜꯂꯦ ꯃꯄꯨꯟꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯪꯒꯣꯝ ꯂꯣꯟꯊꯣꯛꯅꯕ ꯇꯧꯔꯅꯤ ꯃꯤ ꯊꯨꯡꯉꯔꯁꯨ ꯍꯥꯟꯅ ꯂꯣꯟꯅꯕꯒꯤ ꯁꯪꯒꯣꯝꯁꯦ ꯂꯣꯟꯊꯣꯛꯑ ꯊꯝꯃꯗꯤꯀꯣ ꯆꯥ ꯊꯛꯂꯥꯎ ꯊꯥꯡꯒꯠꯂꯁꯨ ꯌꯥꯔꯦ ꯆꯥꯛꯁꯦ ꯊꯣꯡꯉꯤꯔꯣ ꯍꯣꯔꯦꯟ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯒ ꯃꯤꯁꯦ ꯆꯥꯛꯁꯦ ꯏꯪꯗ꯭ꯔꯗꯩꯗꯤ ꯆꯥꯅꯤꯡꯗꯦꯕ ꯁꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯑꯗꯨꯅ ꯃꯤꯁꯨ ꯑꯗꯨꯝ ꯁꯥ ꯆꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯄꯥ ꯍꯣꯏꯁꯤꯗꯤ ꯆꯥꯛ ꯑꯌꯤꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯣꯏ ꯆꯥꯛꯁꯥꯗꯒꯤ ꯆꯥꯛ ꯑꯌꯤꯡꯕ ꯍꯦꯟꯅ ꯄꯥꯝꯃꯦ ꯆꯥꯛꯁꯥꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅꯀꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯆꯥꯛꯁꯥ ꯊꯤꯕꯤꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯛ ꯑꯌꯤꯡꯕꯗꯣ ꯍꯥꯟꯅ ꯂꯥꯡꯕꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯎꯕ ꯖꯠꯂ ꯀꯩꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛꯁꯥ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯑꯩ ꯌꯦꯟꯁꯦ ꯌꯥꯏꯔ ꯉꯧꯔꯤꯅꯦ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯤꯒꯤ ꯆꯅꯥꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕꯁꯨ ꯆꯥꯗꯀꯣ ꯁꯟꯗꯥꯗ ꯑꯗꯨꯝ ꯆꯥꯗ ꯃꯔꯨ ꯈꯨꯕꯥꯛꯃꯨꯛ ꯂꯧꯔꯒ ꯑꯗꯨꯝ ꯁꯥꯏꯕ ꯍꯥꯎꯋꯦꯕ ꯌꯨꯝ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯄꯤꯈꯤꯕ ꯌꯥꯕꯁꯤꯗꯩꯗꯤ ꯆꯠꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯆꯅꯥꯁꯦ ꯍꯥꯞ ꯀꯦꯖꯤ ꯑꯣꯏꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯒꯤ ꯖꯥꯔꯁꯦ ꯃꯈꯨꯝꯁꯦ ꯌꯦꯡꯉꯨꯀꯣ ꯑꯣꯏꯅꯇ ꯊꯤꯡꯖꯤꯟꯕ ꯍꯥꯏꯁꯦ ꯇꯥꯏꯠ ꯑꯣꯏꯅ ꯊꯤꯡꯖꯤꯟꯗꯕꯒꯤ ꯑꯗꯣ ꯑꯥꯙꯥ ꯀꯦꯖꯤ ꯍꯦꯜꯂ ꯃꯥꯏ ꯄꯔꯨ ꯇꯤꯚꯤ ꯌꯦꯡꯕꯗ ꯋꯥꯔꯦ ꯑꯃꯨꯛ ꯈꯔ ꯂꯦꯝꯍꯧꯔꯦ ꯆꯟꯗꯔꯦ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯌꯦꯟꯁꯦ ꯉꯧꯕ ꯌꯥꯕ ꯉꯧꯔꯦ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯈꯣꯝꯖꯤꯜꯂꯦ ꯑꯗꯨꯒ ꯁꯂꯥꯠ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯔꯣꯟꯕꯁꯨ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯅ ꯏꯔꯣꯟꯕ ꯀꯌꯥ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯔꯣꯟꯗ꯭ꯔꯕꯅꯤ ꯁꯂꯥꯠ ꯑꯣꯏꯅ ꯇꯧꯔꯁꯤꯅ ꯈꯔ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯦꯜ ꯌꯥꯝꯃꯁꯨꯀꯣ ꯆꯥꯗꯕꯑꯕꯀꯣ ꯑꯗꯨꯅ ꯌꯦꯟ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯂꯥꯠ ꯑꯃꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯆꯤꯛꯀꯟꯁꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯐꯗꯤꯒꯣꯝꯁꯨ ꯑꯂꯩꯕ ꯍꯥꯞꯆꯜꯂꯦ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯩ ꯊꯣꯡ ꯂꯣꯏꯊꯣꯛꯅ ꯊꯝꯃꯕꯅꯤꯅꯀꯣ ꯀꯣꯝꯃꯦ ꯍꯣꯔꯦꯟ ꯂꯥꯛꯄꯒ ꯑꯗꯨꯝ ꯆꯥꯅꯕ ꯌꯥꯔꯅꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯃꯒꯦ
ꯑꯩꯈꯣꯏ ꯁꯨꯅꯨꯁꯦ ꯃꯤꯅꯤꯠ 10-15ꯗꯤ ꯐꯥꯔꯦ ꯃꯥꯁꯦ ꯃꯈꯣꯟ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯍꯟꯗꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯌꯨꯝꯗ ꯆꯪꯉꯛꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯄꯔꯨꯁꯦ ꯃꯥ ꯃꯤ ꯋꯥꯔꯤ ꯑꯆꯧꯕꯁꯤꯡ ꯁꯥꯟꯅ ꯇꯥꯜꯂꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯤꯁꯨ ꯊꯨꯡꯉꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯂꯦꯁꯒꯨꯝꯕ ꯅꯨꯗꯜꯁ ꯀꯩꯀꯩ ꯑꯆꯥꯄꯣꯠ ꯑꯗꯨꯒ ꯐꯤ ꯃꯇꯦꯛ ꯅꯍꯥꯟ ꯃꯗꯔꯁ ꯗꯦꯗ ꯏꯅꯦꯝꯕꯣꯛꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯌꯦꯡꯍꯜꯂꯛꯄꯗꯣ ꯑꯩꯅ ꯐꯖꯩꯒ ꯍꯥꯏꯕꯗꯨꯗ ꯏꯅꯦꯝꯕꯣꯛꯅ ꯍꯥꯞꯆꯜꯂꯦ ꯈꯨꯗꯩ ꯃꯇꯦꯛ ꯑꯁꯪꯕꯁꯦ ꯌꯥꯝ ꯐꯖꯩꯀꯣ 2 ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯁꯨ ꯁꯤꯗ ꯃꯇꯦꯛꯄꯨꯗꯤ ꯃꯊꯧ ꯇꯥꯕ ꯑꯩ ꯅꯍꯥꯟ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗꯨꯗ ꯑꯩꯒꯤ ꯑꯟꯃꯥꯔꯤꯗ ꯌꯥꯎꯕ ꯈꯔ ꯄꯣꯔꯛꯀꯦ ꯍꯥꯏꯅ ꯈꯟꯕꯅꯦꯅ ꯑꯁꯨꯝ ꯃꯤ ꯂꯥꯛꯑꯁꯨ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕꯗꯨꯅꯅꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯌꯨꯝ ꯆꯠꯂꯒ ꯄꯣꯔꯛꯀꯦ ꯈꯜꯂꯒ ꯄꯣꯔꯛꯇ꯭ꯔꯦ ꯑꯗꯨ ꯏꯅꯦꯝꯕꯣꯛꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯁꯤꯅ ꯉꯥꯅꯤ ꯏꯅꯦꯝ ꯉꯔꯥꯡꯒꯤ ꯂꯤꯁꯥꯒ ꯁꯥꯔꯦꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯨꯅꯕꯒꯤ ꯀꯟꯗꯂꯥꯁꯨ ꯌꯥꯎꯔꯦ ꯃꯃꯥꯡꯗ ꯏꯗꯣꯝꯆꯥ ꯑꯃ ꯏꯅꯥꯈꯨꯟꯕꯤ ꯏꯗꯣꯝꯆꯥ ꯏꯅꯥꯈꯨꯟꯕꯤꯅ ꯑꯩꯉꯣꯟꯗ ꯐꯤꯒ ꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯨꯅꯕꯅꯦ ꯑꯩꯒꯤ ꯄꯥꯄꯣꯔꯒ ꯍꯥꯞꯄꯤꯅꯤ ꯏꯅꯦꯝꯕꯣꯛ ꯄꯥꯄꯣꯔ ꯑꯄꯥꯛꯄꯒꯁꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯌꯦꯡꯉꯁꯤ ꯑꯩꯗꯤ ꯁꯤ ꯆꯦꯗ ꯌꯣꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯕꯨꯒꯨꯇꯤ ꯒꯨꯂꯤꯗꯤ ꯈꯔ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯣ ꯀꯔꯤꯅꯣ ꯁꯤꯅ ꯀ꯭ꯋꯥ ꯃꯔꯨ ꯃꯁꯛ ꯐꯖꯕꯅꯦ ꯀ꯭ꯋꯥ ꯌꯥꯝꯅꯕꯨꯗꯤ ꯆꯥꯕ ꯅꯠꯇꯦꯕꯀꯣ ꯌꯦꯟꯒꯨꯝꯕ ꯊꯣꯡꯕ ꯆꯥꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯒ ꯊꯛ ꯂꯣꯏꯔꯒ ꯃꯔꯨ ꯑꯃ ꯑꯅꯤꯈꯛ ꯃꯁꯛ ꯐꯖꯕꯁꯦ ꯎꯝꯅꯤꯡꯕꯗꯨꯅꯅꯦ ꯏꯅꯦꯝꯕꯣꯛꯅ ꯐꯖꯕ ꯈꯜꯂꯒ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯨꯝꯒꯤ ꯁꯒꯣꯜ ꯍꯋꯥꯏꯒ ꯇꯥꯛꯑ ꯄꯤꯔꯦ ꯌꯦꯡꯉꯨ ꯏꯅꯦꯝꯕꯣꯛ ꯌꯦꯡꯉꯨꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯩꯇ꯭ꯔꯤ ꯁꯒꯣꯜ ꯍꯋꯥꯏꯒꯁꯦ ꯏꯅꯦꯝꯕꯣꯛ ꯍꯟꯗꯛꯇꯤ ꯆꯍꯤꯁꯦ ꯆꯠꯁꯨ ꯆꯠꯇ꯭ꯔꯦꯅ ꯄꯣꯔꯤꯈꯥ ꯂꯣꯏꯔꯁꯨ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯅ ꯆꯦꯡꯄꯥꯛ ꯆꯥꯛꯍꯧ ꯆꯦꯡꯄꯥꯛ ꯑꯣꯏ ꯃꯥꯜꯂꯦ ꯆꯥꯛꯍꯧ ꯑꯉꯥꯡꯕ ꯁꯤꯁꯨ ꯇꯥꯡꯉꯤꯅꯦ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯁꯨ ꯑꯗꯨꯒ ꯉꯥꯔꯤ ꯄꯦꯀꯦꯠ 2 ꯌꯥꯝ ꯍꯥꯞꯄꯤꯔꯦ ꯏꯅꯦꯝꯕꯣꯛꯅ ꯑꯗꯨꯒ ꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏ ꯔꯥꯖꯃꯥꯗꯣ ꯑꯁꯤ ꯏꯗꯣꯝꯆꯥ ꯏꯅꯥꯈꯨꯟꯕꯤꯒꯤꯁꯨ ꯏꯅꯦꯝꯕꯣꯛꯅ ꯍꯥꯞꯄꯤꯔꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯨꯅꯕꯒꯤ ꯑꯗꯣ ꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯅꯤ ꯕꯦꯒꯁꯤꯃꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯅ ꯅꯣꯛꯁꯤꯅꯤ ꯔꯣꯁ ꯀꯦꯟꯗꯤ ꯆꯥ ꯃꯅꯥꯁꯦ ꯁꯤꯇꯅꯦꯕ ꯑꯩꯅ ꯆꯥ ꯊꯛꯏꯁꯦ ꯑꯁꯤ ꯑꯩ ꯃꯃꯥꯡꯗ ꯄꯦꯀꯦꯠ 2 ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯊꯛꯄꯁꯤ ꯀꯦꯟꯇꯤꯟꯗꯩ ꯔꯦꯠ ꯂꯦꯕꯦꯜ ꯑꯗꯩꯗꯤ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯃꯄꯥꯟꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯇꯥꯁꯤ ꯒꯣꯜꯁꯦ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯂꯧꯔꯦ ꯑꯩ ꯌꯥꯝ ꯆꯥꯁꯦ ꯄꯦꯟꯁꯤꯟꯗꯦꯕꯀꯣ ꯍꯥꯟꯅꯗꯤ ꯄꯤꯛꯏꯉꯩꯗꯩ ꯔꯣꯁ ꯀꯦꯟꯗꯤꯁꯦ ꯊꯛꯂꯛꯄꯗꯨꯅ ꯇꯧꯋꯤ ꯃꯥꯅ ꯑꯗꯩ ꯏꯅꯦꯝꯕꯣꯛꯅ ꯑꯃꯨꯛꯀ ꯍꯥꯞꯄꯤꯔꯦ ꯑꯩ ꯅꯍꯥꯟ ꯀꯦꯟꯇꯤꯟꯗ ꯆꯥ ꯃꯅꯥ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯏꯅꯦꯝꯕꯣꯛ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯒ ꯈꯪꯉꯤꯖꯥꯠꯅꯤ ꯑꯗꯣ ꯆꯥ ꯃꯅꯥ ꯑꯃ ꯍꯥꯞꯄꯤꯔꯦ ꯏꯅꯦꯝꯕꯣꯛꯅ ꯑꯗꯨꯒ ꯏꯂꯤꯁꯥ ꯉꯥꯁꯦ ꯂꯩꯔꯦ ꯍꯥꯎꯔꯅꯤ ꯃꯅꯝ ꯒꯣꯌꯦꯡ ꯂꯥꯎꯔꯦ ꯃꯅꯝ ꯁꯤꯔꯦ ꯏꯂꯤꯁꯥ ꯍꯥꯏꯗꯤ ꯏꯂꯤꯁꯥꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯔꯦꯡ ꯉꯔꯥꯡ ꯂꯩꯈꯤꯕꯗꯨꯅꯤ ꯁꯔꯦꯡꯁꯤꯁꯨ ꯉꯧꯔ ꯍꯥꯞꯄꯦ ꯏꯅꯦꯝꯕꯣꯛ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤꯅ ꯏꯗꯣꯝꯆꯥ ꯏꯅꯥꯈꯨꯟꯕꯤꯒꯤ ꯍꯥꯞꯄꯤꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯄꯨꯈꯤꯗꯣꯏꯅꯤ ꯁꯤꯅ ꯍꯧꯖꯤꯛ ꯑꯗꯣ ꯑꯁꯤ ꯏꯅꯦꯝꯕꯣꯛꯅ ꯑꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤꯗ ꯅꯨꯡꯁꯤꯠ ꯈꯔ ꯆꯪꯅꯕ ꯍꯥꯏꯅꯀꯣ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯁꯤꯗ ꯄꯣꯠ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯣ ꯏꯅꯦꯝꯕꯣꯛ ꯍꯥꯞꯄꯛꯄꯗ ꯁꯨꯝ ꯌꯥꯝꯃꯦ ꯄꯣꯠ ꯆꯩꯁꯦ ꯃꯊꯛꯇꯁꯨ ꯂꯩꯔꯦ ꯑꯉꯥꯡ ꯆꯥꯅꯕꯣ ꯀꯔꯤꯌꯣ ꯑꯗꯨꯒ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯃꯣꯏꯁꯨ ꯏꯔꯨ ꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯌꯦꯟ ꯊꯣꯡꯕꯁꯦ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯃꯤ ꯂꯥꯛꯑꯒ ꯌꯥꯝ ꯀꯤꯖꯩꯌꯦꯕꯀꯣ ꯌꯦꯟꯁꯦ ꯀꯌꯥ ꯄꯥꯛ ꯊꯣꯡꯗꯕꯅꯤ나 ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯦ ꯄꯔꯨꯁꯨ ꯆꯥ ꯂꯣꯏꯔꯅꯤ ꯁꯣꯅꯨꯁꯨ ꯆꯥꯔꯣꯏ ꯁꯣꯅꯨꯗꯤ ꯃꯥꯏ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤꯅ ꯑꯩꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡ ꯀꯧꯔꯛꯇꯅ ꯑꯗꯨꯒ ꯄꯔꯨꯅ ꯆꯥꯛ ꯇꯣꯛ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯀꯣꯟ ꯐꯥꯎꯅ ꯐꯦꯡꯗ꯭ꯔꯦꯕ ꯁꯦ ꯂꯩꯔꯦ ꯌꯦꯡꯉꯨ ꯀꯣꯟ ꯄꯩ ꯂꯩꯔꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣই ꯄꯔꯨꯅ ꯌꯦꯡꯉꯨ ꯕꯣꯕꯣꯛꯅ ꯄꯤꯔꯛꯏꯅꯦ ꯆꯥ ꯂꯩꯔꯦ ꯑꯆꯥꯄꯣꯠꯁꯦ ꯂꯧꯊꯣꯛꯑ ꯑꯗꯨꯝ ꯆꯥ ꯑꯗꯨꯒ ꯃꯤꯁꯨ ꯆꯠꯈ꯭ꯔꯦ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕꯀꯣ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯔꯨꯁꯦ ꯑꯩꯅ ꯇꯨꯝꯃꯨꯔꯣ ꯅꯪ ꯆꯥꯃꯟꯈ꯭ꯔꯦꯅ ꯍꯥꯏꯕꯩ ꯆꯠꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯆꯥꯛ ꯍꯧꯖꯤꯛ ꯄꯨꯡ 2:30 ꯇꯥꯔꯛꯑꯦꯕꯀꯣ 2:30, 3ꯁꯤꯗꯤ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯍꯦꯕꯤꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯂꯥꯝꯃꯦ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯏꯅꯦꯝꯕꯣꯛꯅ ꯄꯤꯔꯛꯄ ꯀ꯭ꯋꯥ ꯃꯔꯨ ꯃꯁꯛ ꯐꯖꯕꯁꯦ ꯁꯨꯃꯥꯏꯅ ꯌꯦꯟ ꯊꯣꯡ ꯂꯣꯏꯔꯗꯤ ꯆꯥꯅꯤꯡꯉꯦꯕ ꯃꯔꯨ ꯃꯁꯛ ꯐꯖꯕꯁꯦ ꯃꯄꯥꯟꯅꯒ ꯌꯥꯎꯅꯗꯤ ꯆꯥꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀ꯭ꯋꯥꯇ ꯑꯃ ꯆꯥꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨ ꯌꯦꯡꯉꯨ ꯀꯔꯤ ꯅꯨꯡꯉꯥꯏꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯃꯣꯟꯅꯒ ꯈꯥꯖꯤꯜꯂ ꯁꯥꯟꯅꯕꯁꯦ ꯃꯥꯏ ꯊꯣꯛꯄ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ